Koi uzik laksari sina koi KIMACS na lokhiba online competition Thanghai competition da koi makok mathang thakraba koi ichan sing haitare adu unjabagi tanjala lokjabagi laksari hoje koi unjagaba koi ichan ase koi Thang-Ta gi Leiteng Thanghai competition da koi makok takraba haitare adu unjabagi tanjala lokjagi unabigi dabana egi maru Keishaba Lankak lemba mahang unabigi tanjala uchat uthusara. Hangi akhoi online Thang-Ta Leiteng competition KIMACS na pangthokhiba achumlaba Thang-Ta Leiteng competition asida saruk yakhibi maraktagi khwaidagi hena thoido henduna mayam masak khangaraba makok takhrabi ai chal akhoi Hanjabam Shyllivia Devi siga unabai taming du ai mayam da pizage sige mangoina na aina hajaning badi akhoi MABUNG TARET hariba YouTube channel asi mayam punamna subscribe tobiyo haina amkhana noluna hajuri aha mamutar oza bi kumnun kurumjeri oza handaki KIMACS na pangthokhiba Leiteng Thanghai competition asida ozagi angangna kuigi makok tabikhre makok tabirakpa asida ozagi makai dagi aham muktada wahi khradang thambinangai ozada hajeri ai handaki mayam yo oba sigumba Thang-Ta competition da sumaina ai ja nupi amakhak sumaina dawduna makok tarpase ai mate hanya le na ina nuaijaba haujai adwa ai to pa leiriba mayam singi maraka ai jana sigumba asai da makok tari haja nuaijaba oza aduga amka hanjake ozagi Thang-Ta jigi association jigi maming jina kari kobuno laifam jiga mafam jiga amtang oza miyamda amtang habiramagde henu kan ai se Moirang da Leitaba adugumba unit association amani aduga Moirangi uksum haiba jaga sida leijabani haibai sigi mamingna Thoibi Thang-Ta and cultural association Moirang hairaga adu khangnaba adugumba unit aduga akhoi sigi hariba Thoibi Thang-Ta gi ozan hasik pangbigriba maming sigi oiba sahi ngasidagi na sahi kya gi mamangdagi leibira abano haibu tang sidagi na sahi aina tarapa sumpajabada sahi fu adumaina oirani ozana ahanbu oina ozana ahanba Thang-Ta sida khongdarpa matamda ozajiga thengnajarakpa ahanbu ozaji kana oididai no haji matang da thambiramari oza ai hek hakendana ai adi guru haiba tare ko adi guru se aikoi thogal dagi kriti haina su khongi hai adu magi asengba maming aikona mayam khanabadi thogal gi mimai aina khang haiba seida aina adi guru oina khanjaraga exam angang oi aikoi insu tu aikoi nongthongbam pham boiraga laira bolebum kathok kasin tawga adigumba matam seida koi sahi tare nuksi hai adugi matam se haiba guru sidaida lagai pulina la tamba hauki hai adu ai sahi tare ka hi khangaude aina khangaupada thang hairaga lerame yam fawa yam ngaiba ngasigi akhoi MABUNG TARET haba YouTube channel asigi maikaida akhoi sugumlaba oza tanglaba akhoi oza ga thengnajuji su akhoi kwaidigi laibu phabne hanasu mayamgi mangda makha tarpada ai oza dagi ayab longzaraga aigi yet thangmada phambiriba aigi chonupi Hanjabam Shyllivia Devi ga handaki KIMACS na pangthokhiba online Leiteng Thanghai competition asida mayamgi martagi thoido hendona makok takhibe aigi chonupi asida wahang amani dang hangjabgi tanja du longzage aigi ahamba wahang asi atike subunate handaki KIMACS pangthokhiba online Leiteng Thanghai competition asida ichol nupi asina makok Thang-Ta pasida makok thar pasida ichol da kari pungning da kari phawbage habadu hungdopiram hana KIMACS na online Thang-Ta competition pangthokpa asida ai su saru yasida yamna risokse haidi ai institute asigi maming Moirang lamdam asida asije sak takpagana na ai institute asida tamjariba ai oza gurugi puna maksu masak takpa ngajaraga asi ai adigi chinupina Thang-Ta sanarapase sahi kya gi mamangdagi sanare habuduga mayam mamangda amta thambiram chawrakna chahi ani makai sin chahi ani makai
yamna noribe ai chalni chahi ani makhai khakta ngaijari mana thangta asida khongda jarapase adubu laibok phabadagi KIMACS na pangthokhiba online thang haibagi competition asida makok tarpa asida mana yamna noribe chal asigi pukning thogot pinagai yamna mathok tari aroibada ichal asina handaki competition asida makok tarpa asida Canada hena full credit asi pinning bagi haibadu ichal namtang thambiram ai full credit asi ai tapi tani ro oza ani ma pisani oza du kana no maming ju panbiram yargadi ai oza tu ai sumna panni ro sa tu siga atuga ai kut pa ni panni ai ki oza sa Keshorjit asi credit pisani yam nuaijare ngasi aina laksari basi Moirang maigidani aigi oza amadi aigi chulnupi asiga thenajabase aigi de laib yam phabani aduga akhoi mabung taret haina mithonjaba YouTube channel asibu mayam punmakna like share amadi comment mapung ina khoi di comment yam pamje aduga khoi gi hariba page asida mayam support topiyo haraga makha tarpada aigi chulnupi sidagi handaki Leiteng competition adula thang haijagi mana participate tobibagi khulonda thanglonda khujeng leibada magi sathik Hi guys, अखोई वीडियो दो तुम नुंगाई बिरमनी हाने खजे अखोई उनजखिबा अखोई अहान नुपि मचा मोइगी ओइना हदक थादोक जगदो बिसरे सजे अखोई KIMACS न लौबिखिबा दुगुंगबा थांगता की कंपटीशन दुगी वीडियो ने अदु मैम नुंगाई बिरमगनी हाने खजे नुंगाई बिसो वीडियो मैम गी सपोर्ट
ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯐꯝ ꯑꯁꯤ ꯆꯪꯁꯤꯟꯖꯕꯒꯤ ꯊꯧꯅꯥ ꯂꯩꯖꯗꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯀꯃꯦꯟ ꯅꯤꯡꯊꯤꯅ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯂꯤꯕ ꯑꯥꯔꯇꯤꯁ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯨꯠꯈꯤꯒꯗꯧꯕ ꯑꯃꯗꯤ ꯌꯣꯛꯈꯠꯄꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯔꯒ ꯅꯝꯊꯕ ꯅꯠꯇꯅ ꯃꯁꯔꯨꯛ ꯑꯣꯏꯔꯒ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯃꯣꯠ ꯈꯤꯇꯪ ꯇꯧꯊꯣꯛꯆꯕ ꯍꯥꯏꯕꯗꯤ ꯑꯉꯝꯕ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯉꯒ ꯄꯨꯊꯣꯛꯆꯕ ꯉꯝꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯉꯨꯗꯕ ꯍꯩꯔꯨꯗꯕ ꯑꯋꯥꯠꯄꯅ ꯁꯔꯨꯛ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄꯁꯤꯡꯗꯨ ꯃꯦꯟꯈꯠꯄꯤꯅꯕꯒꯤ ꯇꯥꯟꯖꯥ ꯃꯌꯥꯝꯗꯒꯤꯁꯨ ꯂꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯖꯔꯛꯈꯤꯒꯅꯤ ꯃꯌꯥꯝꯒꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯃꯔꯨꯑꯣꯏꯅ ꯀꯃꯦꯟ ꯑꯗꯨ ꯄꯤꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯑꯩꯈꯣꯏꯒꯤ ꯕꯦꯜ ꯕꯇꯟ ꯑꯗꯨ ꯅꯝꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯉꯁꯥꯏꯗꯩ ꯑꯩꯅ ꯂꯦꯞꯄꯤꯁꯦ ꯐꯥꯒꯤꯗ ꯑꯩ ꯋꯥ ꯉꯥꯡꯉꯝꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯤꯅ